Manipur Pradesh Congress Committee ki Kisan Cell na Agriculture Department da hauzik state asida urea har gi matang da leidiba awaba sing kokhan ba yawba tongan ba wafam kya yawba memorandum bisin krai BJP lenga kasi lomi singi mayok te leiba lengak ni haiba Congress na maral sirakli ngasinung til cell asigi chairman S Bidyarani na luchingba team amana sanjan thong da leiba Agriculture Department da memorandum pisiluraba matung paumi sing da wangang laduna Congress ki youth leader and popular na pali balenga kasina urea har marang kaina leidi hairabasu lomi sing da matam chana ngasi fawba har fanghan mangamdri local MLA gi khuthang da har fanghan gani haina tawriba si karamba wakhalon da tawbano opposition da leiba MLA singidi har vek masing yamdana piba amadi ruling gina yamna piba gi paw leitaba nate amadi MLA na har yen thokpa matamda mahakanak naba mioi singdana hena yen thoi haibagi wafam su lakli loinana lau singu tawdaba amadi urea har gi mathau sungta ta daba kendra gi MLA da har pi riba sina karamba mongno mathau taba har sing matam chana lomi singda yohonba ngamdragabu karamba miyam gi lengak ni haigadoribano chinda har leiri haina makhau pongna lauraga lomi singda di har fanghandana leire lomi da fanghanbagi mahutta huran potyon oina yon ba fawbagi paw thengkhang kya da takre lomi singda lengak na matam chana har fanghalu nungti numit khuding gi stock ta har kya leiri kaya chat kharbagi haibadu miyam da mayek sengna khanghalu haiki bagaloinana har hura laga yona bahona bada chenaba sing cherak piu haiki दरकार लेबा हार चाइबा मतम सिदा हार जे पिथोक्तना करम मतम दा हार पी दौरिबनो हाइबसिने बा कोई क्वेश्चन से अदो हार दि सोमददी चांग नाइना फजना यौहम थोकपा जगादु दा लौमी सिंगदे यौहन बिदरे अदो सोमदा ट्रक ता करी दा होंजल पुबदा फाबगी थेंखांग क्यानो खोई थेंगनग्रबनी चुरचानपुर रोम दा फाबसे ngरang ju phare namuk jun gi tang kun thoi da su phare ado masi phagi bo u gi duna mo oiraga u da ba mayam am su masi tawram gi doine aduga husik se harje mukama gi magi MLA singda MLA gi through de pihan ga dabne karamba ground de MLA de